ngasisu mayambu asidi wahi amani kitang thorke leire video di thole mathang sum tholokda dum haijarage ko dum nam sawbe de waro be de sida waro people de chawning ba mama gi video de yam no aita ba wahi bata tar ga chu ko mayam kitang ke hada kitang sawbe de kaino ina se mo thok ko yam de hu ji dong dum ngang ba yai ko mayam ko adu yi wa ni da mayam dum dang ngang ba yai ko aduna mayam aina hajaga do kaino na koi Manipur gi praja mayam na Facebook account da de YouTube ta kai da mayam hai ba do sem gi chum ba ja ne mi je sabal doiti hai je kan amado copy do de yonga na hai de kan moi me am saba sung loi loi je ba ji go ma kan kara sabal loi no wa kan je khal la ga loi shan han ba ta woi ni am hai da kan sabal loi je go mayam ji da injan la ga sai gi 6BC gi mi ma na sakka sem sabal loi je 좀 바자네 지금 보면 아주 그냥 아무에 좀 history다 까이다 BBC가 땀바이더나 아두마이나 오입자네 그거 세운 거 머니푸르다 레이레럼네 사이기 마판 토에 나 하가 공가오기 피로니 쳇랄라가 하이다네 아두가 쭉쭉 커본 마담지다 거기 피로원 쳇다봐 피로원 쳇보다 숙박바로이다가 강우 그런 안만 묵레이름네 강아 머니푸르 만웅지다 사벌 로이 빵감다가 하이다 마와 빠나가 사와 큰 로이 응감다가 하이다 아두고 보면 이제 레름 바이닝에 세우는 와리바 그 땡레이지 mayam video mati amuni usarke palla ngang sungangi mako thongmu mayam si tawr ga moina ga ngang je nahan mamang da suma se siek churu ga jom leiram ne ko tawr nga singra moi di phani gi ta ta sum on thokre ga kan sai no moi pa ga mo adu mo hat kani ga na ma na lawrum na hoji na mo drug mafam da leira haida kan drugs kum sa sal la yam ba chan sasalga makut da bijim pairaga biji masem pairaga mana uja ngang thale was do mu yeng je ma no pronunciation kai ngang ino korongan bada agi ko yam bro korongan ba kai ngang ino ha bu do na dum tv do yam hayu ne ko ni ko ma sa ma yang so ko da na ko sino ma yam no so adu ma nu tv do si yeng ni so aloi cha ton kadang mi no meo pitik na ga anya ya ke wata nga ga pai chu pasal na kita pasal to pasal ke mo no mei tu ang pitik kita no mei tung kat no fa be ke ma ka ga ki dong nenam kurung man ba sa pe mi ka sa ka de lu pitik ka bang nang bo kina ba na ho ko de ti ku tong no ba I went right to make it live sar kurungan ba cái sar korongan bagana su kauri do khanga ba moi korongan su ke ki ha je sia khallo khanga ba ma khu se ma mang da selu to ngam da ni na khanga khoi sumai na bro selu to do du ngam da ni sa khu da sar korongan ba na selu ti to janing ba khanga ba afa ma yam lai di ngau ba khana sa da sana ne khanga to i do do ai hum ta se ma kha da nang different ama le yesida koi cookie ke tiger national tiger cookie national tiger na kailan sto we nang amrati lao sila koi bro gi book se u kan da ko ma se mo se am sak pa za de se mo ala ai kan jau ko bro gi book se kitang ga kang hal la ge ga mo na sak dra na kal le u na thanga kangal ha da kidang lo sel di ma buk tu thawi gani ga na mo na hai je ka ya no ning wa ni ka sai commander ma oi bagi ma na law tur ko ma na haidar ko ma no ma ta da ni ma bu do ni ngasi wo n to ri a pho ma am to ri ma mai chop ta na ba adai di a pho ma am sat na ba ke no to no ma am to ri ngasi wo dum to je di ko ngasi wo ha ma da ngam la di la u hai ya mu su ka
ngamladi Choshampur ngamladi Impal da laone na koi ngamradi ga na haibado asi matang sida exploring Manipur se ningjang ngamradi exploring Manipur na nga mo wa je mem tamin da ta je ko mo ay mo haidar ke kam yam nuai bane ay bro exploring Manipur sinaga haibu je nupsi ba haidar ke mana eta haidor ko wa ngai je ꯃꯌꯥꯝꯁꯤꯗ ꯄꯣꯛ ꯄꯣꯛ ꯍꯦꯛꯇ ꯂꯣꯏ ꯇꯥꯔꯛꯄ ꯈꯪꯉꯕ ꯑꯗꯩꯗꯤ ꯍꯥꯏꯗꯣꯛꯍꯜꯂꯔꯣꯏ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯂꯣꯏ ꯍꯥꯏꯗꯣꯔꯛꯄ ꯃꯕꯨꯛꯇ ꯀꯩꯝ ꯂꯩꯇꯕ ꯃꯤꯅꯦꯕ ꯈꯪꯉꯕ ꯑꯩꯈꯣꯏꯁꯨ ꯂꯩꯖꯗꯦ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯥꯟꯅꯕꯅꯤ나 ꯑꯃ ꯂꯣꯏ ꯃꯥꯟꯅꯕꯅꯤꯅ ꯑꯗꯨꯝ ꯂꯣꯏ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯛꯑ ꯗꯣꯡ ꯗꯣꯡ ꯍꯥꯏꯗꯣꯔꯛꯇꯣꯏꯁꯦ ꯑꯗꯨ ꯌꯦꯡꯁꯦ ꯑꯃꯨꯛ ꯔꯤꯑꯦꯛꯁꯟ ꯁꯤ ꯀꯨꯀꯤꯒꯤꯗꯨꯗꯤ ꯌꯥꯔꯦꯀꯣ ꯈꯪꯉꯕ ꯑꯁꯦꯡꯕꯩꯗꯤ ꯁꯤ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣ ꯑꯦꯛꯁꯄ꯭ꯂꯣꯔꯤꯡ ꯃꯅꯤꯄꯨꯔꯒꯤ ꯑꯗꯩꯗꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯉꯔꯥꯡ ꯅꯍꯥꯟ ꯀꯞꯄꯗꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯃꯆꯥ ꯈꯛꯇꯪ ꯍꯥꯞꯆꯔꯛꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏꯁꯦ ꯌꯥꯝ ꯁꯣꯛꯑꯦ ꯑꯁꯦꯡꯕ ꯈꯪꯕ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯌꯨꯝ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯑꯩꯒꯤ ꯀꯩꯅꯣ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯩꯅ ꯑꯐꯕ ꯃꯥꯏ ꯄꯥꯛꯄ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯂꯥꯛꯑꯝꯃꯒꯁꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯎꯕ ꯉꯝꯗ꯭ꯔꯒꯗꯤ ꯏꯃꯥ ꯏꯄꯥ ꯂꯩꯀꯥꯏ ꯂꯩꯃꯤꯟꯅꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯆꯥꯃꯤꯟꯅ ꯊꯛꯃꯤꯟꯅꯈꯤꯕ ꯂꯩꯃꯤꯟꯅꯈꯤꯕꯗꯣ ꯑꯩꯒꯤ ꯌꯨꯝꯗ ꯎꯗ꯭ꯔꯒ ꯀꯔꯤꯅꯣꯕ ꯈꯟꯗꯣꯏꯁꯦ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏ ꯍꯣꯠꯅꯁꯤ ꯀꯟꯅ ꯃꯌꯥꯝꯗꯒꯤ ꯃꯤꯀꯣꯛ ꯊꯣꯡꯅꯕ ꯃꯌꯥꯝꯗꯒꯤ ꯍꯦꯟꯒꯠꯂꯛꯅꯕ ꯈꯪꯉꯕ ꯑꯁꯦꯡꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯀꯅꯥꯅ ꯊꯣꯛꯍꯟꯕꯅꯁꯦ ꯑꯗꯨꯝ ꯚꯥꯞ ꯇꯥꯅꯕ ꯌꯥꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝ ꯍꯥꯏꯖꯔꯣꯏ ꯀꯔꯤꯝꯇꯁꯨ ꯇꯧꯖꯔꯣꯏ ꯁꯤꯅ ꯁꯤ ꯂꯥꯜꯂꯦ ꯁꯤꯅ ꯑꯗꯨ ꯇꯧꯏ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯊꯣꯡꯗ ꯆꯠꯄꯅꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤꯗꯕ ꯃꯤ ꯉꯁꯥꯏ ꯃꯤ ꯁꯥꯕ ꯂꯣꯏꯕ ꯉꯝꯗꯕ ꯀꯥꯡꯕꯨꯗꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯗꯦ ꯑꯁꯦꯡꯕ ꯏꯆꯦ ꯑꯃꯅꯁꯨ ꯍꯥꯏꯕꯗꯣ ꯀꯩꯅꯣ ꯃꯃꯤꯡꯗꯣ ꯁꯨꯝ ꯀꯥꯎꯔꯦꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯖꯤꯕ ꯃꯌꯥꯝꯁꯤꯗꯩ ꯅꯨꯡꯁꯤꯗꯕ ꯄꯣꯠꯁꯦ ꯀꯩꯅꯣ ꯀꯥꯏꯅ ꯃꯥꯅ ꯑꯩꯁꯨ ꯌꯦꯡꯖꯩ ꯉꯁꯥꯏ ꯐꯦꯁꯕꯨꯛꯇ ꯀꯩꯗ ꯈꯪꯉꯕ ꯑꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯗꯕ ꯖꯤꯕꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯉꯥꯡꯅꯐꯧ ꯃꯇꯤꯟ ꯁꯤꯠꯍꯧꯔꯗꯕ ꯑꯉꯥꯡꯅꯐꯧ ꯖꯦꯅꯦꯔꯦꯁꯟ ꯇꯨ ꯖꯦꯅꯦꯔꯦꯁꯟꯗ ꯋꯥꯔꯜ ꯑꯗꯩꯗꯤ ꯏꯟꯗꯤꯌꯥꯗ ꯃꯇꯤꯟ ꯁꯤꯠꯍꯧꯔꯗꯕ ꯄꯣꯠꯁꯦ ꯀꯅꯥꯅꯣ ꯊꯤꯔꯛꯑꯀꯥꯟꯗ ꯉꯁꯥꯏ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯣꯏ ꯂꯩꯔꯝꯃꯦ ꯍꯥꯏꯔꯒ ꯈꯪꯉꯕ ꯑꯗꯨꯅꯤꯗ ꯆꯞ ꯃꯥꯟꯅꯕꯅꯦ ꯑꯗꯨꯅ ꯌꯥꯝ ꯐꯖꯩ ꯏꯆꯦꯅ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃ ꯑꯃꯅꯒ ꯍꯥꯏꯔꯛꯄ ꯏꯆꯦ ꯏꯟꯗꯣꯆꯥ ꯍꯥꯏꯗꯣꯏꯔꯥ ꯏꯟꯗꯣꯆꯥꯅ ꯍꯥꯏꯔꯛꯄꯗꯣ ꯌꯥꯝ ꯐꯖꯕ ꯋꯥꯔꯤꯅꯤ ꯚꯤꯗꯤꯑꯣꯗꯤ ꯑꯩ ꯍꯥꯞꯆꯔꯔꯣꯏꯀꯣ ꯁꯨꯝ ꯀꯣꯄꯤ ꯇꯧꯔ ꯍꯥꯞꯄꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯔꯤꯑꯦꯛꯁꯟ ꯃꯌꯥꯝꯗ ꯔꯤꯑꯦꯛꯁꯟ ꯄꯤꯖꯕ ꯔꯤꯑꯦꯛꯁꯟ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏꯕ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯦꯛꯁꯄ꯭ꯂꯣꯔꯤꯡ ꯃꯅꯤꯄꯨꯔꯒꯤ ꯋꯥꯍꯩꯗꯣ ꯑꯩ ꯃꯈꯥ ꯑꯃꯨꯛ ꯁꯝꯊꯔꯛꯀꯦꯕꯀꯣ ꯁꯤ ꯃꯇꯥꯡꯁꯤꯗ ꯕ꯭ꯔꯣꯅ ꯍꯥꯏꯕꯗꯣ ꯊꯃꯣꯏꯁꯤꯗ ꯍꯦꯛꯇ ꯊꯪ ꯍꯦꯛꯇ ꯄꯥꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯈꯪꯉꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤ ꯊꯕꯛ ꯐꯪꯗꯕ ꯃꯌꯥꯝꯒꯤ ꯍꯣꯔꯦꯟ ꯁꯤꯗ ꯗꯨꯀꯥꯟ ꯃꯆꯥ ꯃꯆꯥ ꯁ꯭ꯋꯥꯏꯗꯒ ꯁꯥꯖꯟꯕꯤꯗꯣ ꯁ꯭ꯋꯥꯏꯗꯒ ꯁꯥꯖꯟꯕꯤ ꯇꯧꯔꯒ ꯑꯩꯈꯣꯏ ꯇ꯭ꯔꯦꯟꯗꯒ ꯐꯠ ꯐꯠ ꯀꯥꯈꯠꯂꯒ ꯂꯨꯄꯥ ꯑꯃ ꯄꯨꯔꯒ ꯁꯤꯡꯖꯨ ꯀꯥꯏꯅꯀꯣ ꯍꯦꯛꯇ ꯌꯣꯟꯁꯤꯟꯕ ꯄꯥꯛꯅꯝ ꯀꯥꯏꯅ ꯌꯣꯟꯁꯤꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏꯅꯃꯛ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯔꯅꯤ ꯔꯤꯌꯦꯜꯁꯦ ꯌꯥꯝ ꯊꯨꯅ ꯌꯧꯔꯛꯑꯗꯕꯅꯤꯅ ꯃꯈꯣꯗꯤ ꯌꯥꯝ ꯊꯣꯛꯑꯔꯣꯏ ꯑꯩ ꯅꯣꯛꯅꯤꯡꯕ ꯈꯥꯡꯉꯝꯗ ꯁꯦꯡꯕꯀꯣ ꯈꯤꯇꯪ ꯅꯣꯛꯄꯁꯤꯗꯀꯣ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯗꯣ ꯀꯨꯀꯤꯅ ꯑꯃꯨꯛ ꯌꯣꯜꯂꯝꯕ ꯇꯥꯔꯗꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯅ ꯈ꯭ꯋꯥꯏꯉꯩꯁꯦ ꯀꯨꯀꯤꯅ ꯌꯣꯜꯂꯝꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔ ꯃꯅꯨꯡꯁꯤꯗ ꯀꯩꯅꯣ ꯇ꯭ꯔꯦꯟ ꯃꯅꯨꯡꯁꯤꯗ ꯃꯣꯏꯅ ꯌꯣꯜꯂꯝꯕ ꯇꯥꯔꯒꯗꯤ ꯉꯁꯥꯏ ꯑꯩ ꯀꯔꯤꯝ ꯍꯥꯏꯗꯕ꯭ꯔꯣ ꯑꯁꯦꯡꯕꯒꯤꯀꯣ ꯅꯅꯥꯎꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯌꯦꯡꯉꯒ ꯑꯃꯨꯛ ꯀꯨꯀꯤꯅ ꯇ꯭ꯔꯦꯟ ꯃꯅꯨꯡꯗ ꯄꯣꯠ ꯌꯣꯜꯂꯝꯕ ꯇꯥꯔꯒꯗꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯌꯣꯜꯂꯝꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯕ꯭ꯔꯣꯗ ꯑꯃꯨꯛꯇꯪꯒ ꯍꯪꯖꯈꯤꯒꯦ ꯑꯗꯨꯒ ꯑꯗꯨ ꯑꯝꯇꯒ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯍꯣꯏ ꯁꯤꯡꯖꯨ ꯄꯥꯛꯅꯝ ꯍꯥꯏꯅꯤ ꯁꯤꯡꯖꯨ ꯂꯦꯂꯦ ꯁꯥꯏ ꯂꯦꯂꯦ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯤꯡꯖꯨ ꯂꯦꯂꯦ ꯄꯥꯛꯅꯝ ꯇꯧꯔꯝꯕꯅꯦꯕ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯀꯨꯀꯤꯉꯩꯁꯤꯅ ꯑꯃꯨꯛ ꯇ꯭ꯔꯦꯟ ꯃꯅꯨꯡꯗ ꯄꯣꯠ ꯌꯣꯟꯕ ꯇꯥꯔꯒꯗꯤ ꯀꯔꯝꯕ ꯃꯑꯣꯡꯗꯅꯣꯕ ꯌꯣꯟꯗꯣꯏꯁꯦ ꯌꯥꯝ ꯏꯁꯇꯦꯟꯗꯔꯗ ꯌꯥꯝꯅ ꯌꯥꯝ ꯆꯥꯎꯈꯠꯄꯒꯤ ꯃꯑꯣꯡꯅꯤꯅ ꯃꯣꯏꯗꯤ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯅꯤꯅ ꯃꯣꯏꯗꯤ ꯀꯔꯝꯕ ꯃꯑꯣꯡꯗꯒ ꯂꯥꯛꯑ ꯌꯣꯟꯅꯤ ꯏꯟꯗꯤꯌꯥꯒꯤ ꯏꯪꯂꯤꯁ ꯈꯪꯖꯗꯕ ꯑꯗꯩꯗꯤ ꯕꯤꯍꯥꯔꯤ ꯌꯨ ꯄꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯆꯪꯁꯤꯜꯂꯛꯀꯗꯣꯏꯅꯦꯕ ꯃꯅꯤꯄꯨꯔꯗꯗꯤ ꯈꯪꯉꯕ ꯑꯗꯩꯗꯤ ꯃꯅꯤꯄꯨꯔꯁꯦ ꯐꯖꯩꯌꯦꯅ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯀꯣꯏꯕ ꯃꯌꯥꯝ ꯂꯥꯛꯇꯣꯏꯅꯦꯕꯀꯣ
ꯑꯗꯨ ꯃꯅꯨꯡꯁꯤꯗ ꯀꯃꯥꯏꯅ ꯌꯣꯟꯕ ꯁꯤꯁꯦ ꯑꯃꯨꯛꯇꯪ ꯈꯟꯅꯕ ꯗꯔꯀꯥꯔ ꯑꯣꯏ ꯃꯣꯏꯅ ꯄꯣꯠ ꯌꯣꯜꯂꯒꯗꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯌꯣꯟꯗꯣꯏꯅꯣ ꯉꯁꯥꯏꯒꯤ ꯕꯤꯍꯥꯔꯗꯅ ꯕꯤꯍꯥꯔ ꯃꯔꯣꯜ ꯂꯣꯜꯂꯒ ꯉꯁꯥꯏꯒꯤ ꯍꯤꯟꯗꯤ ꯂꯣꯜꯂꯒ ꯍꯤꯟꯗꯤ ꯑꯣꯏꯔꯁꯨ ꯈꯤꯇꯪ ꯈꯣꯏꯖꯤꯜꯂꯒ ꯆꯥꯒ ꯑꯩꯈꯣꯏꯅ ꯆꯥ ꯍꯥꯏꯕꯁꯦ ꯆꯦ ꯒꯥꯅ ꯇꯧꯋꯤꯅ ꯃꯣꯏ ꯈꯪꯉꯕ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯖꯥꯠꯁꯤꯅꯤꯗ ꯃꯣꯏꯒꯤꯗꯤ ꯃꯣꯏꯒꯤ ꯃꯔꯣꯟꯗ ꯀꯔꯝꯕ ꯃꯑꯣꯡꯗꯒ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯌꯣꯟꯗꯣꯏꯅꯣ ꯑꯩ ꯕ꯭ꯔꯣꯗ ꯍꯪꯒꯖꯕ ꯅꯠꯇꯦꯒ ꯁꯨꯝ ꯅꯣꯛꯁꯦ ꯇꯧꯕꯅꯦ ꯕ꯭ꯔꯣꯅ ꯉꯁꯤ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯏꯁꯥꯁꯤꯗ ꯈꯪꯕ ꯊꯣꯛꯇꯣꯔꯕꯅꯦꯕ ꯁꯤꯁꯦ 100%ꯅꯦꯕ ꯈꯪꯕ ꯑꯗ ꯁꯨꯝ ꯐꯣꯟ ꯑꯃ ꯀꯩ ꯑꯃ ꯇꯧꯔꯒ ꯁꯨꯝ ꯄꯥꯎ ꯐꯥꯎꯅ ꯉꯝꯗꯕ ꯁꯨꯝ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯑꯗꯨꯝ ꯍꯥꯏꯅꯕ ꯉꯥꯡꯅꯕ ꯅꯠꯇ꯭ꯔꯒ ꯕ꯭ꯔꯣ ꯑꯗꯨꯒꯨꯝꯕꯗꯨꯗ ꯅꯆꯥ ꯅꯅꯥꯎꯅ ꯁꯨꯝ ꯀꯩꯅꯣ ꯇꯧ ꯀꯥꯟꯁꯤꯗ ꯕ꯭ꯔꯣꯗ ꯁꯨꯃꯥꯏꯅ ꯍꯥꯏꯖ ꯀꯥꯟꯁꯤꯗ ꯁꯥꯎꯕ ꯌꯥꯗꯦ ꯑꯗ ꯀꯨꯀꯤꯅ ꯀꯃꯥꯏꯅ ꯇ꯭ꯔꯦꯟꯗ ꯃꯣꯏꯅ ꯄꯣꯠ ꯌꯣꯜꯂꯒꯗꯤ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤꯗꯤ ꯄꯥꯛꯅꯝ ꯑꯗꯩꯗꯤ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯁꯤꯡꯖꯨ ꯑꯅ ꯇꯧꯔ ꯆꯠꯇꯧꯔꯦꯕ ꯈꯪꯉꯕ ꯑꯗꯣ ꯀꯨꯀꯤꯒꯤꯗꯤ ꯀꯔꯤ ꯂꯩꯖꯥꯠꯅꯣ ꯃꯣꯏꯒꯤ ꯄꯨꯊꯣꯛꯀꯗꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯗꯤ ꯉꯥꯔꯤꯒꯥꯅ ꯇꯧꯔ ꯌꯣꯟꯗꯣꯔꯤꯕ ꯉꯥꯔꯤꯒꯥꯅ ꯇꯧꯔ ꯌꯣꯟꯗꯣꯔꯤꯕ ꯈꯪꯕ ꯃꯣꯏꯅ ꯄꯣꯠ ꯌꯣꯜꯂꯒꯗꯤ ꯀꯃꯥꯏꯅ ꯇꯧꯔ ꯌꯣꯟꯗꯣꯏꯅꯣ ꯁꯤꯁꯨ ꯈꯟꯅꯕ ꯌꯥꯔꯤꯕ ꯋꯥꯐꯝꯅꯦꯕ ꯀꯨꯀꯤꯉꯩꯅ ꯄꯣꯠ ꯌꯣꯜꯂꯗꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯌꯣꯟꯗꯣꯏꯅꯣ ꯍꯥꯏꯁꯦ ꯈꯪꯉꯕ ꯑꯗ ꯕ꯭ꯔꯣ ꯑꯝꯇꯪꯒ ꯑꯦꯛꯇꯤꯡ ꯇꯧꯔꯣ ꯅꯅꯥꯎ ꯍꯥꯞꯆꯔꯛꯀꯦ ꯑꯩꯈꯣꯏ ꯅꯅꯥꯎ ꯑꯇꯩ ꯅꯠꯇꯦ ꯕ꯭ꯔꯣꯗꯤ ꯃꯌꯥꯝꯅ ꯃꯁꯛꯁꯨ ꯈꯪꯉꯕꯅꯤ ꯑꯗꯣ ꯑꯃꯨꯛꯇꯪꯗꯤ ꯁꯤꯒꯤ ꯑꯅꯤꯁꯤꯒꯤ ꯀꯩꯅꯣꯁꯦ ꯗꯤꯐꯔꯦꯟꯁꯁꯦ ꯁꯤꯁꯦ ꯑꯃꯨꯛꯇꯪ ꯄꯥꯏꯊꯣꯛꯍꯜꯂꯛꯄꯅ ꯍꯦꯟꯅ ꯐꯒꯗ꯭ꯔꯅ ꯑꯩ ꯋꯥꯈꯜꯗꯩ ꯊꯝꯖꯩ ꯂꯥꯛꯇꯤ ꯂꯥꯛꯇ꯭ꯔꯣꯕꯅꯤ ꯇ꯭ꯔꯦꯟꯁꯦ 2024 26 25 ꯐꯥꯎ 25 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯄꯥꯕꯅꯦ ꯏꯝꯐꯥꯜ ꯁꯤꯇꯤ ꯌꯧꯕ ꯑꯗꯩꯗꯤ ꯃꯊꯪ ꯁꯨꯃꯥꯏꯅ ꯐꯥꯎꯔ ꯆꯠꯈꯤꯕꯅ ꯄꯥꯅꯕꯅꯦꯕꯀꯣ ꯑꯗꯣ ꯌꯦꯡꯉꯁꯤ ꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯏ ꯑꯩ ꯉꯁꯤ ꯇ꯭ꯔꯦꯟ ꯆꯠꯂꯨꯕꯁꯨ ꯃꯥꯜꯂꯦ ꯕ꯭ꯔꯣ ꯇꯛ ꯀꯨꯝꯊꯔꯒ ꯑꯁ ꯄꯥꯛꯅꯝꯒ ꯇꯧꯈꯥꯏꯔꯛꯄꯗ ꯅꯩꯕ ꯍꯥꯏꯕ꯭ꯔꯣ ꯁꯤꯡꯖꯨꯒ ꯇꯧꯔ ꯅꯩꯕ ꯋꯥꯅꯤ ꯕ꯭ꯔꯣ ꯑꯗꯨꯝ ꯌꯥꯏ ꯕ꯭ꯔꯣ ꯑꯁꯦꯡꯕ ꯑꯗꯣ ꯐꯔꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯗꯕ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯗꯕ ꯃꯌꯥꯝꯁꯨ ꯑꯩꯁꯨ ꯏꯟꯇꯔꯇꯦꯟꯃꯦꯟꯗ ꯑꯩꯗꯤ ꯑꯁꯦꯡꯕꯩꯗꯤ ꯃꯌꯥꯝ ꯑꯩ ꯀꯣꯟꯅ ꯍꯤꯁꯇ꯭ꯔꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯀꯣꯟꯅ ꯂꯤꯖꯔꯛꯀꯦ ꯀꯔꯝꯕꯗ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯗꯕ ꯃꯌꯥꯝꯁꯨ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯍꯦꯟꯅ ꯑꯐꯕ ꯍꯦꯟꯅ ꯐꯖꯕ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛ ꯑꯁꯦ ꯀꯟꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯂꯩꯇꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯀꯥꯏ ꯂꯩꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯍꯪꯐꯝ ꯊꯣꯛꯑꯕꯅꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯉꯁꯤ ꯁꯞꯄꯣꯔꯠ ꯇꯧꯗꯅ ꯉꯁꯤ ꯃꯌꯥꯝ ꯑꯃ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯔꯤꯁꯦ ꯃꯁꯤꯗ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯒ ꯍꯦꯟꯅ ꯀꯩꯅꯣ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯁꯦ ꯍꯥꯏꯕꯁꯦ ꯑꯩ ꯃꯃꯤ ꯍꯣꯞꯀꯤ ꯋꯥꯈꯜꯅꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯠꯇꯅꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯗꯣ ꯑꯗꯨ ꯈꯛꯇꯅꯤ ꯃꯃꯤ ꯍꯣꯞꯅꯁꯨ ꯄꯥꯝꯖꯩ ꯁꯤ ꯍꯥꯏꯔꯒ ꯃꯃꯤ ꯍꯣꯞꯁ ꯃꯌꯥꯝ ꯀꯣꯛꯅꯅ ꯈꯣꯏꯔꯨꯝꯖꯔꯤ